पाउसेदे यंफम ओइबा मरु ओइबा पाउ खरा अपडेट तौजरी जून 13 इंटेग्रिटी की स्पिरिट टुदे इकाई खुमनगदबने ngasi sahi kunki mamang kumza lising ani amaki jun 15 gi mito amuk lagle sok thaba masuk le palitana chaliba matam gi khongchana purak pane matam gi khongchana sigi khongkap nabu kintarak tuna kaidri khaide namitchi leptana purakhi gani tungta lakadaba mirol singi mimang daso numitu gi thogdok numitu ga mari leinana samtharakiba misi minaga ironarakiba thogdok singdu gi wahu jun 13 lising ani amane नमिदा अरोब वरोसन पुरक्नबगी आइदुना इंडिया गवर्नमेंट का खुद थानदबगी जानब थमदुना वरी सानरक्लिबनी नागालैंड की ललौलुप एनएसन आइम का इंडिया गवर्नमेंट की मिहोचिंग बैंकॉक साइन तौरखिब अनौब एग्रीमेंट विदाउट टेरिटोरियल लिमिट हाइब वहीसिंग हापजलखिबने नागालैंड की मरक्त मखोय मसेल जानजदुना चटनरक्लिब सिजफायर की अकंगनप अरेप ngomkhai leitapa हाइब वफमजे हापजलखिबने अदुगा करिगुंबा नौना हापचिलक्तुना नकल अनेगी मरक्ता जानाखेबा वफम सेगी मतुंगिना मसिना एनएसन आयमगे हौरकफम ओइरबा नागालैंड दगी हेंदोरक्तुना मखोय मसेलगी सिजफायर सी जुमथंगरीबा मणिपुरदसु सांदोरक्तुना चनहलक्लगदे सही कयागी ममांगदगी लेजरक्लबा स्टेट सिगी टेरिटोरियल इंटेग्रिटीदा अमसुंग अपुनबगी सक्तमदा कहलकनी हाइबा वहौदगे जून 19 लिसिंग अनि अमगी थौदोक्तु थोखिबने अहानबदा मपुमोइना एनएसएन खक्तंग ओइरंबदगी लैगिद्रबा इसाकसु अमसुंग हौजिक लैरिबा थुइंगालिक मैबाना लुचिंगबा एनएसएन मजेट एनएसन आइमगी वखलोन अमसुंग अपामबदा ग्रेटर नागालैंड अमगी मंखलकबा मणिपुरगी यालो फुरुप अमना लेरकलिबा मरमदंगी सरुप खराबुना साउथ नागालैंड ओहेनगनिका हाइबा वफम से लैगिबना बैंकॉक डिक्लेरेशन नत्रगना बैंकॉक एग्रीमेंट अदुगी मेउक्तम यामना हौनरुबु तौदना चोंथोंदरखिबने मणिपुर की ngomkhai gi amasung apunbagi saktam kaibe yaroi kahenarabagi masak uhelakadaba thorang thosil amata satharakpa yaroi haiduna without territorial limit haibudagi mayokta thona fana lepakibane yahdugi khongdang duda nupi angang amadi na al khaktana amasung phurubgi khenabala hentana punamak thoraktuna protest tawrakibane asawbana kham thengbagi haunaba pendraba jangkhraba miyamduna chief minister gi banglo political party sing office sing raj bhavan amadi assembly secretariat ki building da target tawrakibane पेंदबा नुआइदबा खोशांग नबदुदा मांग थारखिबदगी मै थागलक्तुना अकाई अतोय के थोगनखिबने थौदोकसिंगदो थोगलुबिसिंगदुबो कंट्रोल तौदुन लाक्सिनबा होनरकपदा सिक्योरिटी फोर्सिंग बखुता मियोय के लाइखिदबने खराना सोनाइखिबने स्टेट सिंग मरुइबा एस्टैब्लिशमेंट अबदि इंस्टीट्यूशन सिंगाक सिलिबा आर्म सिक्योरिटी पर्सन सिंगना मखोइना प्रोटेस्टिंग पिरकलिबसिंगदो कन्नबो होनरकपदा अंगम पावर सिजनरकपा हाइबसि मसाना ताबने मखोइदा पीबा आयापनि तौफम थोकपने अदुबो मतंग असिदा लाक्लिबदी सोकपा यादबा मरुइबा मफमसिंगदो असावबना नमतखेदुना उलहलनबा होनरुबदा थवाई मांगबा याय खंगना खंगना चोंसिंदुना पेंदबदगी ओमसाकनरकपा मै हजनख्रिबा मियामदगी थौना लिंजेलदुने मखोइदो मसागी मरानागी खुतोंग चाबसिंग फंगनबगीदमक मियामगी इहौदुदा सरुक याखिबा नते मरमदे मखोइना सांचनगिबा इहौदुगा मरी लेनदबा तानखिबा डिमांडुदगी ओना तैनबा थबकसिंग अमता तौखिदे विदाउट टेरिटोरियल लिमिट चनबा यारोय मणिपुर की ngomkhai kaiba yaroy apunbagi saktum kaiba yaroy haibna bake kyadagi ahunaruba tawdana awrakiba miyamdugi chapmanaba khulai oike mamal jamlaba amasung baru iba establishment sing adu nahunana samjin sajinba yarabasu amang ata thogan khibadugidi nongaite amukhalakba yaroy daba asilamdam pangkhraba thawai sing adugisu makoi ki mafamda phongdokadaba makhoina kathoklamba sing adugi damaktasu mathik chaba wai sing leite adubo मिरोल सिदा खोंगदारकपा हौरकपदगी सागोनरकलबा लमदम सिगी ngomkhai kaiba yaroy nungsi janan abadoina hingmindarakliba phurapsingi apunbagi saktam thogaiba yaroy haibagi i senkiba makhoi spirit adudi thagatpaga loinana ikai khumnapam thogi hainenge mahausagumna kerkubat leiriba makhoi ki ningsing khubamda leimana amata sukatuna makhoi baningsing bachumme adubo covid-19 pandemic ki second wave na pirakpa saitheng sing mehokna nabagi damak लौखलकपा सेक्शन थौरांग सिगी मनुंग चन्ना कर्फ्यू अमसुंग कंटेनमेंट जोन की अथिंगबना लैंगाकना चनहलकलिबा स्टैंडर्ड ऑपरेशनल प्रोसीजर एसओपी सिंगना मियाम पुनबगी खुथोंग चाबा फंगलोइदबा ओइरबसु जुमथोंग खुदिंग खुना थवाइना पोंथा पिखरब मखोइबो इकाई खुमनबो तुना मैरा अमोमदंग भावबदी कटपा चोंगने लोइना नंगासिगी मिरोलना अदुगा तुंगदा लाकदबा मिरोल क्यानासु लैगिद्रबा मखोइदा चेनकेबा अपनबा अमतोइबगी थाक वांगना सेंगलाबो वखलोल अदुमतम चुपदा चेंदुना सागुनना लेबना मखोइबु निंगसिंगदुन इकाई खुमनौ उत्पकी वानथोक हेना बेक सिंगनगनि खल्ले मखा तरकपा अथोपा अमदना खरा कुप्थना नैनबा मथौ तारे
Manipurda hauzik COVID-19 ki phibam karam tawribagi haibasti miyamna adumak khangnaraba wafam amane. Nungti namit khuding ki state asida positive oiriba sang amadi seibagi masing asida state asida COVID-19 ki phibam karam tawribagi haibagi wafam adudi mayek sengna taglibani liribani hairibani. Hauzik paba ikoi ki state asida COVID-19 positive oikiba apunba masing ase lising humbari toy chahumdi phuga humdai sokrabane. Manipur positive oikriba apunba masing ase India ki mising yamba state sing ke yengnarurabadi karisunate haibadi yai. Adoba Manipur ki pak sawa amadi mising asige yengnarurabadi India ki leiriba state sing ki manungda COVID-19 na sathi na sokhalaba state sing ki manungda amadi oirabani haini loba yai. Haukiba namit kharni asida Manipur da COVID-19 positive oibagi sang ase chada nipan ki mathaktu oikiba ga loinana hauzik phawbada state asida COVID-19 positive oibagi sang ase chada taret dasmik mari ama oiribane. Hauzik Manipur da COVID-19 positive oibagi leiriba rate asimakti World Health Organization na piriba positive ki rate haibadi chada manga ki mathakta leiribane. Maramasina Manipur government na hauzik thamliba athing basing ase June kuntra phawbagine masigi matungda karam torokpa haibadudi madamadu state asida covid ki oiriba phibam ki makhabadi pongani haibapo government ki maikaidagi karigumba khara kumna madilu thana khanba ki mathau amade tari haina khalle. Hauji aikoi ki state asida India ki leiriba state sing manungda covid positive ki case masing asi yamna hengatpa state sing manungda yauduna leiribane. India ki leiriba state sing manungda hauzik nungti numit khuding ki COVID-19 ki active case khwaiji yamna hengatpa state ase West Bengal na lising amaga chama sumna taruki chang da oiduna khwaiji mathakta leiribane aduga Manipur da chahung kuntra mari oiribane. Manipur ki mathangda leiriba Tripura na chani kuntra ga taruki chang da leiribane. Hauzik covid ki oiriba phibam asigda nungti numit khuding ki covid ki recover torba mi ki masing ka sumari yamna leinaribane. Hauzik nation secure oina recovery rate chada 90 ki mathak oikraba asi phawba Manipur gi di chada marfudra ki makhada leiribane. Chada marfu ki mathak oiriba phibam asina su aikoida amuka hena ningba kayingai ki masak ama haibadudi ohelibane. Maramasina ni state government hiramasi ki matang da karigumba khara hena kopthana luna khana bagi tangai fataba khara leiri aijari base. Mamang takta state asida kanagumba miyoi ama covid positive orapa matamda maki travel history thirami adobo hauzik di masisu tokre aibatai. Hauzik state asida nongna positive oirakli basing asi matau karam oirakli banu aibagi data amata ikoina khangba amadi phangba ngamdrabane. Masina takpadi hauzik su state asida hiramasi ki matang da government na pukning singsindri aibane. Mamang da Manipur da COVID ki ahan bukwet manung da Dr. Khutpu amana Manipur da COVID ki case am khalak liba asi community transmission tarok badagini aina report amat lan ki balai ki bane adomoy namak hariba report adu government na adumak phangdok tana lei khrabane. Maragasida hauzik state asida positive oibagi masing amasung sibagi masing lep palai tana hengalakba asimakte aikoi khuding ki leibak thibane. Amoke hena leibak thibana WHO na karigumba positive rate asi chada manga ki makhada oirabade national normal oire harabasu state asina hauzik positive oibagi sang ase chada manga ki mathakta leiriba asene. Hauzik thokliba covid ki wathok asi ki matang da government na paikhat liba section thorang sing ki manungda covid ki hidak kap thokpa asi khaktana hauzik phawbagi di khwai dagi chawba section thorang abadi pakum oibagum tawre. Matang asida thorak liba wafam di hauzik phawba state asida leiriba mioi kana covid ki hidak kap thokhrabagi aibasene masi jo hangba yaba wang amadi oiribane. June taraga taruk phawbada state asigi apunba mising lak kontra rom henba asigi manungda mioi lak mari lising umpudara taret jamri kontra gadi thoina covid ki hidak kap thokre. Hariba masing asidi Manipur da leiriba apunba mising ki chada taraga taruk khaktamak oiribane. Masi orabadi hauzik su mioi cha kaya ama covid ki hidak kap thri haina ikoina loba yare. Masi orabadi hauzik government covid thengna na balokol liba pambai singi manungda covid ki hidak kap thokpa asina khwaidagi maru oiba lambi amani haina lawriba asiju yadaba matang amasu yawrakle. Aduga hauzik state government ki baiki dagi nukti numit khuding ki covid ki matang da thadorak liba report sing da nukti numit khuding ki state asida covid ki hidak kaya jamna kap thokrabagi aibagi matang da panba thengnadre. Masimak da state asida covid ki hidak kap ki matang da leiriba phibam asi leibak miyamna su phajana mamat tana khangba ngamdre. Media house naksu hirambasi ki matang da marik chumba report adu leibak miyamna tamba ngamdana leire. Maragasida Manipur da sandok liba covid laisada si new delta variant ne aiba khangle si minister. Hauzik Manipur da sandok liba covid laisad asi new delta variant ne aiba khangle haina si minister nongthombam variant singna pangdokre. Ngasi labhel patta leiba Directorate of Ayush da Ministry of Ayush na approve tawraba covid ki
asymptomatic amasung COVID laichat asi naba horakpa matamda sinabada ngakthokpa ngamba Ayush 64 tablet masak takpagi thoramda saruk yaraduna Chief Minister na wafam asi pangdokhibane. Chief Minister na makha taraduna hojik state asida COVID laichat asi community transmission ki thakta leirakliba asida COVID na naraba bioi kungi sample lauduna mapanda thaduna test tawbada new sample taraganipan new delta variant ni aiba khangbagamle. State asida laichat asi ki positive oiba amasung siba ki sangwang liba asi miyamna yamna section ba darkar oire. Ayush 64 asi angang singda housing maki oinadi sinaba yabagi ayaba ministry da pidre. Adubo ahal singda nomada tablet ani charabadi laichat asigi asymptomatic amade positive oiba horokba matamda ngathokka ngammi aina Ayush ministry na approve tawbane. State asida sandokliba COVID ki laichat asi new delta variant aiba khangba ngamlabarina home isolation tawriba miyoi singda tonganba hidak makhal khara su hapselagane. Loina layer homge face mask sinaba amade hand sanitizer ningthina tawba amasung home isolation tawriba imung aduda lairiba positive oidaba miyoi khudimak jamna section patagai fade aike. Ayush ministry na approve tawriba Ayush 64 tablet makhalasi aikhoi miyoi bagi haksangda yamna kanaraba tongan ba pambi mari dagi poly carbon formulation ki makhada puthokpane. Hidang makhalasi Ayush department ki makhada miyamda phanganna basu awragane. Laicharasi ngakthonarba aikhoi kudingma COVID vaccination kap thokche. Vaccination kapada miyamna saruk yabiu aina swapel tawkhe. Nakalamaromda housing haki mamangda phangkiba pau amada Manipur da ngasi miyoi chatruk sumna hom COVID-19 positive oiba thengnakre. Loidana laichat asidagi miyoi taragani thoina laikhidre. Ngasi laikhidaba taragani thoi asi tharaga COVID-19 na siankiba Manipur gi apunba maseng lising abaga sumna kontraga homdoi yaukre. Aroibeda content sing asigi par oiba pau khara asiba pau damjariba Manipur local news YouTube channel abadi Facebook page asidagi yangbiribo punamak pathaga jari. Channel asina tumda kanarabadi subscribe tawbidribasna subscribe tawbiramaloidana like and share tawbasu kawbiganu punamak po abogana tagajari.